ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯈꯤꯕ October 23rd ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯐꯤꯂꯝ ꯁꯨꯅꯤꯇꯥ ꯔꯤꯂꯤꯁ ꯇꯧꯕꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯅꯕꯦꯝꯕꯔꯒꯤ 9 ꯁꯟꯗꯦ ꯅꯨꯃꯤꯠ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯇꯦꯛꯅꯤꯀꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯦꯅꯦꯖꯃꯦꯟꯠ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯅ ꯁꯤꯟꯖꯗꯨꯅ ꯆꯦꯔꯤꯇꯤ ꯁꯣ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯐꯤꯂꯝꯁꯤ ꯎꯠꯆꯒꯗꯧꯔꯤ ꯃꯐꯝꯗꯤ Mfsdsꯇꯅꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯌꯦꯡꯕꯤꯕ ꯐꯪꯕꯤꯍꯧꯗꯕ ꯅꯥꯇꯩ ꯆꯥꯍꯧꯗꯗꯅ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯀꯤ ꯑꯆꯤꯟꯕ ꯂꯩꯕꯗꯒꯤ ꯌꯦꯡꯕꯤꯍꯧꯗꯕꯁꯤꯡꯅ ꯅꯨꯃꯤꯠꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯑꯩꯁꯨ ꯃꯌꯥꯝꯕꯨ ꯉꯥꯏꯖꯔꯝꯒꯦ ꯑꯃꯗꯤ ꯐꯤꯂꯝꯁꯦ ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡ ꯇꯥꯕꯤꯅꯕ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯐꯤꯂꯝ ꯑꯁꯤ ꯅꯕꯦꯝꯕꯔꯒꯤ ꯗꯦꯠ 9ꯗ ꯎꯠꯆꯒꯗꯧꯕꯅꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯑꯃꯒ ꯑꯗꯨꯒ ꯄꯨꯡ 5 ꯇꯥꯕ ꯃꯇꯝꯗ ꯑꯃꯒ ꯑꯗꯣ ꯇꯤꯀꯦꯠ ꯐꯪꯐꯝꯁꯦ ꯐꯤꯂꯝꯁꯤꯒꯤ ꯁꯨꯅꯤꯇꯥ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯒꯤ ꯑꯣꯏꯅ ꯂꯥꯛꯀꯗꯧꯕ November 9ꯁꯤꯒꯤ ꯑꯣꯏꯅ Mfsdsꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯃꯅꯤꯄꯨꯔ ꯇꯦꯛꯅꯤꯀꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁ꯭ꯇꯨꯗꯦꯟꯠ ꯃꯦꯅꯦꯖꯃꯦꯟꯠ ꯀꯥꯡꯕꯨꯗꯒꯤ ꯊꯨꯡꯕꯤꯔꯅꯤ ꯇꯤꯀꯦꯠꯁꯦ ꯃꯣꯏ ꯇꯤꯝ ꯈꯥꯏꯗꯣꯛꯑꯒ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯇꯤꯀꯦꯠꯀꯤ ꯐꯪꯐꯝ ꯈꯨꯗꯣꯡꯆꯥꯕꯗꯣ ꯃꯌꯥꯝꯗ ꯄꯤꯖꯔꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯐꯤꯂꯝ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯃꯥꯒꯤ ꯐꯤꯂꯝꯁꯦ ꯃꯌꯥꯝ ꯁꯣꯏꯗꯅ ꯃꯤꯠꯌꯦꯡ ꯇꯥꯕ ꯂꯥꯛꯄꯤꯌꯨ ꯐꯤꯂꯝ ꯑꯁꯦ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯁꯣꯏꯗꯅ ꯑꯍꯣꯡꯕ ꯑꯃ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯣ ꯂꯩꯖꯩ ꯑꯩ ꯏꯁꯥꯃꯛꯇꯁꯨ ꯐꯤꯂꯝꯁꯦ ꯀꯨꯝꯈ꯭ꯔ ꯃꯇꯨꯡꯗ ꯏꯁꯥꯗ ꯌꯥꯝꯅ ꯆꯦꯟꯖ ꯃꯌꯥꯝ ꯂꯩ ꯑꯗꯨꯅ ꯃꯌꯥꯝ ꯁꯣꯏꯗꯅ ꯐꯤꯂꯝ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯅꯥꯃꯗꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯝꯅꯃꯛ ꯍꯥꯏꯖꯔꯤ ꯈꯨꯔꯨꯝꯖꯔꯤ